Delhi the Manipuri masani thangna thillamle thaudu sienaba mi hum phari Delhi ki Bijoy Nagar area da Manipuri masani the thangna thillambe thaudu sienaba mi hum phari ne Delhi police na phongdokre pharaba mi singadu ki manung sahi nauri ba anga am yaweri thaudu osi July 13 gi nongalamdai pung mari dom tabadu wai thokibani Delhi police ki report matung ina numera du da zeri amadi Shepard Kaupa Delhi the Lyric Tamduna Labor Manipuri and the Dukan Amadigi Ishing Lane of Honoringa by Tauton Lakpamio Marigi Mariga Kadigumba Hiram Amadigi Nation Danaraki by Tauton Lakpamio Shingadugi Manundigi Mioemana Tang Satolaga Zerigi Mabukta Masum Shepard Kina Mananga Tang Tilakivani Kudaka Solava Mio Mamana Vamana Bara Hindu Raw Hospital Pukatun Lakanaki Makoy ni magpibam tina sokpari aruba phibam da lekat nari haina Deputy Commissioner of Police Northwest Bisham Singana phongdoki thaudo osiga mari lendana Model Town Police Station da case ma register tawkhibaga loinana investigation sathana ba team ama sem lai team maduna marak nakpada leiba CCTV ki footage yengbaga loinana call record yengsinduna thaudo osida scenery ba mi punamak phagat pangamna bo honari haina police ki report amana phongdokli Deputy Commissioner of Police na hai CCTV ki footage yingsilaba matung police ki team amana singninga eba mafam amada thiba humbi ki thabak sa thabada Krishna Kasiyar kauba thaudo osida hakthengna senaba miyani phabangamli sai nauriba anga amasu thaudo osida senaba ki damak pharaba Krishna amasum Kasiyap mamangda criminal record laiba miyo amatanati Police no wang pong sa tabada pharaba miyo singadu masagi marar yazari thaudo osida senaba mari suba miyo masu phanaba thibi ki thabak sa thari hari Naga singgi aroiba waration purakpa khaurang ngairi ansam Naga singgi aroiba waration purakpa khaurang ngairi hen all Naga student association Manipur ansam na phongdorakli Lobasina thadorakpa chirolamana hai kumza English singani taraga mangai August ahum the India government masum NSN IMna NSCna Prime Minister Narendra Modi gi mamang khuyekpina khiba framework agreement du taran oi agreement adu maram oiraga Naga singgi aroiba waration na puraklagani haina thajaba punaki adubu nakal ani na matam sanak wari sanaduna laklabasu waration purakpangamdri India government ki lusingba singgi puksel sengdaba manba thawangmana maram oiraga hauju phabu waration purakpangamdabani athuba matamda nakal ani na wari sanaduna framework agreement gi makhada aroiba waration na purokna bohona phamthui Naga gi tokhaiba phiral constitution amasum Naga sing ama toina punsinba haiba wafamasi na thaibu yaroidabani haina su sirol sina makhatarakli Boro Bekra gi thaudu miyoi ani khaktana te victim mamang segi November 13 Jiribam district ki Boro Bekra subdivision da Kuki Kulai paibisingna security gi mamang na yum kya mai thakiba ahal ani buna nongmaina kaptuna halamlaga anga uhum nupi uhum pharga pukraba tungna tamthina hatkiba thaudu odu da senari besi miyoi ani khakna te haina thaudu odu da awaba nang hori be imungi miyoi sing haidi thaudu oduga mari leinana NIA na case aduga mari leinana miyo ani phare haidi bisi thagat ningai ni adubo thaudu odu da Kuki militant kuntra hena lakhi security force ki mamang makta sata khiba oibanina makhoi su militant singadu kayano haiba khangani maram aduna haujuk war hauri ba miyoi singadu athupa matamna thidok piduna phabiyo amadi makhoi bu serak pibiyo haina victim family Borobekra khunja singamadi JSC na mari leinaba singna appeal torakli Pausna makatana hai Jiribam Higher Secondary School gi hall amadi multipurpose sport complex Mahai Khulen sangjapam lauduna riba IDP singna saruk yaduna ngasi maphamdara paumi sing unabada JSC against the brutal killing of at Innocence Village ki convener Y Sanjoina hai security singi mamang na miyoi kuntra henmana satakiba thaudo odu marik sumna thidok piduna senari ba miyoi sing phagalaga phangpham to sarak phangan biyo Mihat asigi wahaudagi Jiribamdigi miyoi ama laikidaba amasu Manipur gi tuan miyoi kyana pianaba phongdok patanatana oripo apun malumna su kuthang sara henmana sim khongjang kya sangsin balaikibani khwaidigi thamoi sokhiba amasu miyamgi khwairang kusauna badu NIA gi teamna asumba puthorakani haiduna phathanaraga lairibani maramaduna makoina miyoi anika case asiga mari leinana phai haibasi yaningde hairenasu pausida makhatana palli Manipur Santi Hanjilagnaba matung special summary revision pangthokpiyo haina MTF na ECI da taksingkhre Manipur haujuk thokliba kangluk irang asi luisinduna lanjena khiba tribal family sing makhoi sing hanagi jaga sing adur amuhana khunda leita aduna mapung phana Santi Hanjilagnaba matungda special summary revision pangthokpiyo haina Manipur Tribal Forum Delhi na ngarang Election Commission of India da taksingkhre hari Forum masina ECI da ayib sirol piduna taksin ki ba aduda hairiba warol singdi maru ina electoral roll
revision asi isam samna technical process ama oina lawbigano democratic inclusiveness amasum institutional ek adugi test amani maram aduna ECI gi maikedi special summary revision asi pangthoktinga gi mamangda masigi lokat phamtokwa measure sing adu mapung phan lokat kadabani loinana verification process ta transparency lehanabagi damakta neutral mechanism amasum independence observers sing haptuna confidence building measure ama oina pakha kadabani relief centers sing amasum tribal areas sing special camps sing hangbigi provision legadabani loinana hausi thokliba kangluki irang sin maram moiraga identity natragana address proof sing yauna atay documents sing mangkraba sing adu voter list yonana bamadi recognize tawna bigi damakta misang mikhai nai dabo official sing sakhang laba revision society organization sing kusamnana thabak tawgadabani hauji thoklibi irang asina maram moiraga Kuki community gi miyoi lising kya ama makhoi gi pari puri gi wariba lam sing adu thadoktun lanjenaraga leiribani maram aduna special summary revision asi mapung phana amadi transparency leina pangthona bagi damakti state asida mausa gi phibam hanjilaba khaktada hairiba khongthang asi paikhat piu hairi plastic pollution thokandana ba maphamsana paisinduna recycle gi tharang paikhatlagani World Environment Day 2025 kamari lainana takyel kolom laikai da leiba kindergarten Montessori school gi eco club na sinduna ngasi school asigi mahiroi singa masum oza sing saruk yaduna free plastic campaign ama pangthokre and plastic campaign haiba theme da pangthokiba campaign aduga mari lainana school asigi mahiroi sing oza sing masum staff sing saruk yaduna free plastic campaign rally am school asigi gi horaga sagolban khamnam larak phawba sakhi loinana hana rally adubu lamthakhiba madumakta losinki thauramatuga mari lenin school adugi principal Dr. Alongzam Danesh hona hakibada ekhoi miyoibaga plastic ka tana thana bi yadraba mari am lerakli miyoi khrana tumba hek hogalakpadagi horaga numidang tumlamda gi matam phaw plastic ki polam sing tangai phadana sijinari aikhoi miyoibada plastic asi yamna maru oiba polam am oiraba su plastic ki oiba polam sing asi aikhoina khangdabadagi amasum thausadabadagi matam sana hundoktaba amasum ningthina recycle tawba ngamdabana maram oiraga aikhoi miyoiba sanga amadi akoibigi phibam da sauna singnaba kya piba horakli ningthina khomjinba ngamhodaba plastic sing asi lambi sorokta yamna henna paisinduna environment pollution thokan madanatana plastic ki polam sing asi sanga sabadagi sibigi thaudok kya thokli aikoina section haudabadagi plastic ki polam sing asi pukri torel amasum pat sing da yoksinduna ising motion hanmadanatana ising gi ecology da sauna ahongba ma lakhanduna ising da leiriba nga yauna jiba kayana Sashin ba loinana nga yauna jiba sing adu amuk miyoibana amuk sabada nga amadi ising gi jiba sing asi da yauriba minna uba ngamda plastic ki masa sing asina ekhoi miyoibada laina tina kya thon bigi masa am oirakli anisu pau sida makhatana report tawri phibam asida kindergarten Montessori school gi eco club na sinduna grassroots level digi horaga school asi ki mahiroi singal loinana school asi ki akoibada leiriba miyam da plastic niam sumna sisina ba amadi plastic pollution thokandana ba aikoina kari thaudang lobu ye hebigi paujal puba rally asi satpani rally asi da saruk yariba mahiroi singa lambi sorokta tariba pollution thokanba yariba plastic sing khomjinduna school asi ki akoibada plastic pollution thokandana ba maphamsana paisinduna recycle tawna bagi thaurang su paikhatlagani haikena su paus ta makhatana phungdorakli adugo tendana sumna myamna thamjage haujikoina di myam paus matang solution jarage am su makhataba no ba update myam punangai mina sena channel sigi mekeri gi mang phamna makhatana thamjari makhataba no ba update myam punangai mina se